ꯍꯧꯖꯤꯛ ꯑꯕꯅꯥꯎꯒꯤ ꯒꯤꯐ ꯑꯟꯕꯣꯛꯁ ꯇꯧꯔꯗꯤ ꯃꯁꯥꯗꯤ ꯌꯥꯎꯗ꯭ꯔꯦ. Very nice. ꯃꯈꯣꯏ ꯑꯍꯨꯝꯅꯤꯅꯦ ꯆꯥꯈ꯭ꯔꯤꯁꯦ. Sigue music sumbo de music tani. Wale ulunga. Sangat pun am lebih deh mana tuh. Itu leh. Itu tuh. Monkey sih na monkey. Iya gitu mah. Kai di nuko nggak ije kai iya gitu. Kai nunggak sih bukan ino tuh bo. Nggak sih semuanya yang itu. Semuanya. He. Apa sembi gitu. Antarga. Oh masih. Tuh. Kulit coba deh. Ada colorful loh sih deh. Blue dagi yellow dagi loh ya sih deh kak. Bye bye. Kut mau jadi apa ba? Ha. Amte nulu ada nak. Gede amte nulu ada nak. Ha. Amte nulu ada nak papa ada. Ha. Papa ada amte nulu ada nak. Battery tahu dah bini sih battery nanti ya. Si ungi je. Si sini dong kong jadi ni. Battery nanti ba. Tuh. Saya lagi busy aja sih. Sini. Sige kong ilay na po din si ungin dum. Oh, masana ungja ba? Sige to si maning sumhal iga. Oh, tap na lady je. Lady je masana din. Bye. Papa di masa khang dro male ma lugo ko dai. Ha, papa masa khang dro na. Papa lugo de to kap to re. Kati. Tu si ungi je ngo. Bye. Abe ma, ayah, masak sih mau kupat jam ni, ayah. Mama ne lebih jam nungai ko, nang na thanda tumjare ko si lebih tu kya. Yang ayah, masak sih am nung si di, maram amu ma, kap tadi ma thanda galai de pamdra jo. Very good. Mai mukre, koi nu mai ma si sak to re, balam sak to re, oh no, pesating to re. Bye. Bye. Tusani. This is very good. Lapang lau no, tay no, noi ne lau do. Sarji. Very nice. Makhoi homne sa agi jong. Bye. Nak malay. Yera. Hojik abnaugi gift unbox torji masadi yaudre. पोचे याब्रे यादब्रे चेक तौरजी सिचेबम ले रहे चिखें भी ले रहे चिंगे भी ले रहे ओलेन ले रहे और एस एलवेस आई टेबल दी दुम साइरी सी इग्नोर तौरजी श्यांग तोजे सेगारो वाह मसी थौबे याबा गाड़ी रे यादब्रा गाड़ी नत्रो गाड़ी रिमोट कंट्रोल कार ने मा इनोवेटिव ओइबा केनोम सेमनी सिना करी masai siama laksa bajina मा लोइ सिदोकनी ये अदुगने 3 kg पुबा याबा पोट अम सादोइने ये अदुगा कैमरा हापगने पोट लेबा थादोइने मा हाइने ट्रायल ओइना मोइ लेकाइ द लेबा दुकान मैम जे माइ पोट लेरमदाइ दा आई गाड़ी इन थारकनी पैसा जा हापगनी जे द कै पोट लेनो इनोकनी ये अदुगा दुकान जिदु सिदाबा लकनी माइ पोट तो rock crawler hai si cái nó là pet promotion là thế, khuyên ý san lấy giờ vậy
ꯍꯥꯡꯇꯣꯛꯄ ꯍꯩꯇ꯭ꯔꯤꯕ ꯃꯃꯤꯁꯨ ꯂꯥꯛꯑꯦ ꯍꯥꯡꯇꯣꯛꯄ ꯍꯩꯇ꯭ꯔꯦ ꯁꯣꯝꯗ ꯏꯅꯣꯚꯦꯇꯔ ꯑꯃ ꯁꯣꯔꯨꯝꯗꯩ ꯒꯦꯔꯦꯖꯇꯩ ꯇ꯭ꯔꯛ ꯊꯧꯗꯣꯛꯄ ꯌꯥꯗꯦ ꯊꯧꯗꯣꯔꯛꯇꯣꯔꯦ ꯇ꯭ꯔꯛ ꯒꯦꯔꯦꯖꯇꯩ ꯑꯦꯁ ꯊꯧꯗꯣꯔꯛꯑꯦ ꯋꯥ ꯀꯩ ꯌꯥꯎꯕ ꯔꯤꯃꯣꯠ ꯀꯩꯀꯥ ꯌꯥꯎꯔꯝꯗꯣꯏꯅꯦ ꯕꯦꯇ꯭ꯔꯤꯒ ꯌꯥꯎꯔꯝꯒꯤꯅꯤ ꯀꯥꯔꯁꯦ ꯂꯦꯡꯗꯅꯕ ꯃꯣꯏꯁꯤꯗ ꯌꯥꯝ ꯄꯨꯜꯂꯛꯑꯦ ꯃꯅꯤꯡꯁꯤꯗ ꯇꯣ ꯌꯥꯎꯔꯦ ꯌꯥꯔꯦ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯦ ꯌꯥꯝ ꯐꯩ ꯈꯪꯉꯦ ꯄꯥꯏꯔꯣꯏꯅꯦ ꯎꯆꯤ ꯌꯥꯎꯔꯨꯔꯥꯅ ꯈꯜꯂꯤꯉꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯀꯣꯟ ꯃꯣꯟ ꯂꯥꯎꯕꯗꯣ ꯊꯧꯗꯦ ꯁꯤꯁꯦ ꯃꯆꯤꯟꯗꯨꯅ ꯀꯛꯊꯠꯂꯨꯅꯦ ꯅꯦꯜꯒꯇꯔꯗꯨꯅ ꯀꯛꯊꯠꯂꯣ ꯆꯨꯝꯃꯤꯅꯦ ꯃꯆꯤꯟ ꯇꯀꯂꯨ ꯑꯃꯁꯨ ꯂꯩꯔꯦ ꯑꯃꯅ ꯁꯣꯝꯗ ꯂꯩꯔꯦ ꯃꯣꯏ ꯅꯣꯏ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯃꯣꯏ ꯆꯠꯅꯕꯤꯁꯤꯅ ꯇꯧꯔꯝꯃꯤꯁꯦ ꯑꯩ ꯌꯥꯝ ꯌꯥꯅꯤꯡꯗꯦꯗ ꯅꯨꯄꯤꯁꯨ ꯀꯛꯊꯠꯂꯝꯃꯦꯗ ꯃꯥꯅꯤ ꯅꯨꯄꯤꯈꯩꯁꯨ ꯂꯨꯀꯣꯛꯀꯗꯧꯅꯦ ꯍꯥꯏꯕ ꯑꯦꯔꯥ ꯁꯤ ꯑꯩ ꯊꯥꯡꯂꯨꯔꯒꯦꯗ ꯀꯥꯇꯤꯁꯨ ꯂꯩꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣ ꯀꯥꯇꯤꯁꯦ ꯂꯣꯠꯁꯜꯂ ꯊꯝꯕ ꯋꯥꯅꯤ ꯑꯁꯤ ꯂꯣꯜꯂꯤꯔꯥ ꯃꯈꯥ ꯊꯝꯕ ꯊꯣꯛꯍꯟꯁꯦ ꯉꯥꯏꯈꯣ ꯍꯧꯖꯤꯛ ꯕꯦꯇ꯭ꯔꯤ ꯍꯥꯞꯄ ꯂꯣꯏꯔꯦ ꯑꯗ ꯁꯤꯗ ꯑꯁꯣꯝꯒꯤ ꯁꯤ ꯔꯤꯃꯣꯠꯁꯤꯁꯨ ꯄꯥꯟꯁꯤꯟꯕ ꯂꯣꯏꯔꯦ ꯃꯩ ꯉꯥꯜꯂꯛꯑꯦ ꯑꯁꯤ ꯑꯗꯨ ꯑꯣꯟ ꯇꯧꯔꯕ ꯑꯣꯟꯂꯣ ꯁꯤ ꯑꯣꯟ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯁꯤꯁꯤꯅ ꯑꯣꯟꯁꯤꯗ ꯇꯧꯔꯅꯤ ꯑꯣꯟ ꯇꯧꯔꯀꯥꯟꯗ ꯁꯤ ꯃꯅꯨꯡꯗꯒꯤ ꯃꯩ ꯁꯨꯃꯥꯏꯅ ꯉꯥꯜꯂꯦ ꯌꯦꯁ ꯑꯕꯅꯥꯎ ꯒꯥꯔꯤ ꯊꯧꯔꯦ ꯃꯃꯥꯏꯁꯤꯅ ꯁꯨꯃꯥꯏꯅ ꯀꯛꯇꯣꯏ ꯃꯃꯥꯏꯁꯦ ꯀꯩꯅꯦ ꯃꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯛꯄ ꯍꯣꯏ ꯈꯪꯃꯟꯗꯗꯤ ꯃꯅꯤꯡꯗꯤ ꯀꯃꯥꯏꯅ ꯍꯟꯖꯥꯠꯅꯣ ꯃꯅꯤꯡꯗ ꯁꯣꯝꯗꯁꯨ ꯑꯃ ꯂꯩꯐꯝ ꯑꯃ ꯌꯥꯎꯔꯤꯌꯦ ꯌꯥꯎꯗꯦ ꯑꯣ ꯃꯅꯤꯡꯅ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯏꯜꯂ ꯃꯅꯤꯡ ꯍꯟꯕ ꯑꯁ ꯒꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯜꯂꯦꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯊꯧꯔꯤꯡꯗꯅꯤ ꯊꯤꯔꯒ ꯀꯤꯂꯣ 3 ꯆꯤꯡ ꯉꯝꯗꯣꯏꯅꯦ ꯇꯤꯟ ꯌꯥꯝ ꯃꯥꯜꯂꯦꯕ ꯁ꯭ꯄꯥꯏꯗꯔꯒ ꯃꯥꯟꯅ ꯁꯤꯔꯣ ꯑꯩ ꯊꯧꯔꯛꯀꯦꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯀꯥꯔ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯀꯥꯔꯒꯨꯝꯕ ꯊꯧꯍꯜꯂꯤꯗꯅ ꯑꯁꯨꯃꯥꯏꯅ ꯄꯥꯏ ꯀꯥꯔꯒꯤ ꯃꯐꯝꯗ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯥꯔꯅꯤ ꯀꯥꯔꯅꯤ ꯍꯧꯖꯤꯛ ꯀꯥꯔ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯅꯣꯏ ꯇꯔꯟ ꯑꯣꯏꯅꯔ ꯑꯩ ꯊꯧꯒꯦ ꯎꯏ ꯊꯝꯖꯤꯜꯂꯁꯨ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩ ꯈꯜꯂꯝꯃꯤꯅꯦ ꯖꯒꯥꯗ ꯇꯧꯔꯦ ꯍꯥꯟꯅꯒꯤꯗꯗꯤ ꯀꯥꯏꯗꯅ ꯊꯝꯖꯤꯜꯂꯒ ꯁꯤꯗꯤ ꯀꯥꯏ ꯑꯣꯏꯇꯥꯔꯦ ꯉꯥꯛꯊꯣꯛꯑꯦ ꯋꯥꯎ ꯁꯤ ꯅꯩꯔꯦ ꯋꯥꯎ ꯗ꯭ꯔꯤꯞꯀ ꯇꯧꯁꯜꯂꯦ ꯂꯝꯕꯤ ꯃꯥꯏꯀꯩꯗ ꯁꯨꯝ ꯌꯦꯡꯕ ꯂꯩꯕꯅꯤꯅ ꯊꯣꯡꯕꯅꯤ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯍꯥꯞꯅꯤ ꯍꯥꯏꯁꯤꯗꯤ ꯃꯥꯗꯤ ꯀꯦꯃꯦꯔꯥ ꯍꯥꯞꯅꯤ ꯁꯤꯗ ꯄꯣꯠ ꯍꯥꯞꯅꯕ ꯀꯩꯅꯣꯒ ꯍꯥꯞꯅꯤ ꯗ꯭ꯔꯤꯞꯀ ꯇꯧꯈꯥꯏꯔꯦ ꯀꯩꯅꯣꯗꯤ ꯀꯦꯃꯦꯔꯥ ꯇꯣꯡꯍꯟ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯔꯥ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯂꯧꯊꯣꯔꯛꯀꯦ ꯇꯣꯡꯍꯟ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯅꯤꯌꯦ ꯗꯕꯜ ꯁꯥꯏꯗꯦड ꯇꯦꯞ ꯍꯥꯞꯄꯒ ꯅꯞꯁꯜꯂꯒ ꯊꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯕ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯑꯣꯏꯅ ꯀꯥꯏꯔꯣ ꯂꯤꯁꯤꯡ ꯁ꯭ꯋꯥꯏ ꯅꯞꯁꯜꯂꯒꯦ ꯁꯤꯝꯄꯥꯁꯦ ꯅꯞꯄꯒꯦ ꯅꯞꯅꯕ ꯇꯧꯔꯤꯅꯤ ꯁꯦꯝꯃꯛꯄꯒ ꯃꯥꯟꯗ ꯊꯧꯔ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯩꯔꯦ ꯑꯉꯥꯎꯕꯤ ꯀꯦꯃꯦꯔꯥꯁꯦ ꯂꯧꯒꯦ ꯍꯥꯏꯕꯗꯤ ꯍꯣꯏ ꯏꯁꯇꯦꯟꯁꯤ ꯐꯪꯗꯕꯅꯤ ꯃꯗ ꯂꯥꯛꯄꯅꯤ ꯗ꯭ꯔꯤꯞ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯍꯣꯏ ꯍꯟꯗꯣ ꯃꯥ ꯃꯊꯥꯗꯤ ꯐꯖꯅ ꯅꯝꯒꯦ ꯚꯤꯗꯤꯑꯣꯗ ꯍꯣꯏ ꯕꯣꯛꯁ ꯏꯜꯂꯣ ꯕꯣꯛꯁꯇ ꯏꯜꯂꯣ Yang santai
बैटरी याद रहे माई बैटरी से मिनट क्या क्या खान देखो मिनट तरा चले मिनट हेक लेरपदगी चार्ज केमते तौद्रिङैदा सिजनबदो मिनट तरा चले